Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi muglobirasi struggle ani suba tangkal Loya mahaki office room aduda muklai aduga mobile adu logthoktuna Thoibi da call tawzari Loya Thoibi bu nuksina kawzari Thoibi ta tai da school yori chalagi gamta hairam daba Dada do assembly na ngaroina hobi chatlaba Oh ado kai charage kem charakti kainom sasilo dawani hoi chagi ado nangbu kai doramino ai thaba ma chatki tawrida phare dada sthamage somda thaba khra tawge hoida Thoibi loyana ka risarakte haibaduda masa adu inung nungai jadri yamilen gi number adu da contact tawduna chaba yaba lunch kra order toramduna school gi address adu thakirami aduga Thoibi su thabak chatkri ngihaki matung security amana Sir chango Sir gi order yori hairakli bawa adu da loya ingangai adubu sakfa madudi normal da dumak lei Pare, sida thanamo. Loya ingangangna mana order tawkidi kanana thilaino khanbada makok macha adu ngehak mathok tohali tintha batawda call adu Thoibi da tawrei Hello da ai gari thori kai haige Aima yagadro wam ta hangi tawani yani loudspeaker thai hairo Nangbu achapu ka order tawkibro Thoibi nofit tawrakduna khangdi adudi kanano orizanone Thoibi su oinana hairei achapo thilaknaba mi gam leirajalo nangbo igonda school gi address hangamdaine phajana satho nusiba Thoibi horen halaga hairagi phone adu kakki loyangam basu nokmi Thoibi na pirakliba sing adu hangdoktuna chaba hawi CC camera adu da gate lomda Nupa ani hum changnakli badu loyangamba na urami madu ubada loyangamba calling bell adu kingi Sir kari takpi gadaba ngasi ai bistam to naroi BP ga unaraga wari sanalo Phani sir Secretary adu thokirami loya Thoibi na pirakli basing adu chaba loiduna exam gi chart adu mongi yingli somda Thoibi mahaki thabak adu chatluraba matung mahaki school da lai Thoibi gi gari adu ubada haina batawda security aduna school gi gate adu hangdorei boy gari adu khami baruna Thoibi gi gari gi thong adu hangdoi Thoibi thintha batawda prapra mahaki room tamna lai ka adu yorabada Thoibi mahaki gox adu lakthokduna table adu da thamli mahaki chair adu da Thoibi phamthai aduga classroom khudimaki CC camera adu on tawduna yengli Class 9 section B gi da changliba oza nupi adu Thoibi yamunna yengli calling bell adu khingkiba khanghaudi Madam kai Class 9 section B da changliba oza se amta kaubiro Secretary duna prep chatuna oza adubu principal na kawi haiduna hairami oza nupi adu tasengna principal lakiba khanghaudri kari hairakadage khanbada masa adu humang kangli oza adu principal room tamna ningjing mangjing lai May I come in, ma'am? Yes, Lengsin Biro. Pambiu. Lakliba oza nupi adu principal da lurap yengduna chair adu da tapna famthari Thoibi mung hadaba maithong aduga loinana Oza waru bibiyadi oza gi class loidringai da aina kokthok charakpagi Ma'am adumaina haibigano aibu kokbibagi marambu Oza na changliba class ase 9 ni ko Thoibi na hairakliba wa adu oza adu munna tari Oza makoi khudima teenager gi mei chansilakwa matamni oza gi dress ase kitang cheksina ninjini Thoibi gi chamchamba mana bebara ma da hairakliba wa aduna oza adu mamai phabu non khalakpa ngamdre School haibasidagi tamgadori base lari khaktang nate oza ne hena khangbiramgani haina khali matungda cheksinbiyo oza yarni chatpiba Thoibi na dumna hairakpaduda oza nupi adu famlibadudagi haugalei Thank you madam ai mathangdagidi soidana bahona zaragi
Thoibi oza nupi adu thokibaga oza ama oirabadi lairik khaktani yade habase ngasigi education system asida aina mayek singna takani Thoibi atopa classing adu hairap yenglamlaga tholai boina madam hanbiradra haladabani boy Thoibi gi thong adu hangdoke haina tawi Thoibina yarni isagi thodi ai mingonda sinadi khangli banatro Thoibi gi kanlap nganglakli bawa adu da boy pakhum kari supi da driver side adu da kakhatli adu ga Thoibina barun hoido malongi school adu da amta changam hayu handak lakli ba 5 August da meeting ama silu hayu phani madam boy gari adu yam tamna thorakli Ricky gate adu hangdorai gari adu manung da thausilaba matang Thoibina boy nang yum da haluni haidai se sibogo ima hoigi kai kai nu leibiramo madam yarni tolopi da ngari banina paisa di leiri hoine nangi leizabani sisubugo Ricky ga loina na chalu Thoibi adu prep jangki sarat machau bada bema nang halabra hoi pabung oh nangbu ipaga wari khar sasine pabung minute tara da ngai biramo nasa fresh am tawi thogige aduga sanarse hoi changu som desu boine Ricky da haidai chathors lo barun hoi so halakri pabunga medam ga kuina tha to pasnungai ti yekna bayami hai fe chalam naga halakse nangna medam gi da magwaza base wazai da koibo kaino medam se khoi gi di minno bai so ne isa gi duty ni ho yare makha tara nu lao lao chathorase asumna barun hoi su school adu yaure BP gi room da changlai sir amta khonjel adu tabada BP adu su yanglai barun bu ubada respect amaga loinana sir yani changbiro school di kam dawri phajana chali sir handak lakliba date 5 asida school marigi principal BP oza singaloinana hotel classic grande da pung 11 sab meeting tawbani sir na fanaba simbiu madam su yawgada meeting ni phani sir adudi ekhoi mu chalu kige somdasu Simran adu anamika da call tawraklami Simran hello bye how tai bye nangbu Thoibi ga paw phongnabro marak ta phongnai toina di phongnadi madui nupi do nongan bedagi numi ta fo adam chin na leibra khangdi phone ga se amta torokte ba hoine aduni ekhoi so muktang di panba yabani ko ho aduni aina phone toraise high school life da nuksina ba yaba nuksina na hauminare college life da mu magi line da chanakre haujikna isa gi career sina unabadi lairaduna phone pa botong na basangna magi dugadi loina phongnaramni da bai masi haiduna anamika adu noglai Simran su khumlai ado Sunday da Thoibi hoidam ta chalusiduna Sunday da bu mayum da leiram kadro madui nupi dubo ha khangdene bai Sunday ne hena chinbani da thaina dagi hauna Parini kol hana tawraga hanglase surprise pibe yaba nupi natabani mayum daga ne suklai hek leiram tabani hoi bai ado magi thabak mayam dinasu oiramgani da bai Simran du adumak bhab tai Thoibi gi thabak aduki matik yami haiba paw faungnadrabasu Thoibi gi pawdi tattana adum tabana khangli bani hoi pharene dudi hore numidang da conference da ekoi hum wari sanrase hoi bai aduri thamage ko loyangan basu school adu dagi halakle Thoiba loyangan babu piklingai dagi loina jarakpa laimina jarakpa nupa amakhakni loyagi nungai taba awaba pumnamak mahaki imung amagi mi amagumna saruk yaduna lakpani loyangam basu school adu dagi halakle Thoiba loyangam babu piklingai dagi loina jarakpa laimina jarakpa nupa amakhakni loyagi nungai taba awaba pumnamak mahaki imung amagi mi amagum saruk yaduna lakpani mama mapa nimak nauna kaina kibana Thoibana mahaki pumnamak oiribani
Thoiba matanta leiba nungaite haiduna Leonga Ronalgasu Loyana thamlibani ngasai Loyana breakfast pau chakidaba adugi hauzik phauba Thoiba mathwai nungaijadribani Loyana changlakpa aduda Thoibana sir chak thangdukjarage Thoibagi wa aduda Loya haifeti yenglai aduga paukham pirai thangdomo garida achapa khra yawbani Leon hoi Ronald hoi ga chaminaro Thoiba Loyagi nonglei nushit komba palefam leitaba wakhal adubu inganga i ngasaina mana paiba phauba yadana chatkiba nupa aduna hauzikna kayada nushina khumbiramliba Loya matam chupada asaubagi maithong wangang sangang asina mahaki leitingni kuina leminaraklabasu Loyagi saklondi kanamatana faba ngamba nati school coaching asina masagi chahi kadai yorabagi haibagi matam fauba khangjadraba nupa amani Thoiba mahaki sardasu wa hangana haiba ngamda Loyagi nungaiba mut ngaiduna yum panabagi wari saningduna tanja ngaiduna talairiba miyoy amani Loyana hek nungshina loinariba wari sariba haibabu Thoibi khaktani Loyagi saklon nama amadi kanamatana uba phangba nati Thoibi natana Loya mahaki ka adu yorabada makut masa adu sengna hamdui filter adudagi ising glass ama yaduna thakchili aduga mahaki mobile adu lokthorei hek halakpaga kanamata ningsingludi Thoibi natana Thoibi thaba number aduda call tawjarei Thoibi su Loyagi call tabu khawrang na ngaijaruba haibadu oiribra natragana tan chanaruba haibadura khangdri ahan ba ring chatpada adumak pairei Loya hello Thoibi tayi kaida lege nangbo Babunga wari sagena kumtharei da oh adudi dada kona tawrora yani adum payo kuiroyi hoi adudi aisu fi honge ko adugi ruzaruge phone se phamungda thanamge ko Thoibi mobile aduda wari sana na mapagi nakta kumtharakpani karigi ngasai mahakna halakpada mapana karigumba khara hainingbagi mawong utkiba dunani Thoibi Babung Bema Kai matangno Babung Thoibi masi haiduna sofa aduda mapa macha adu punna famine Sarat Chandrasu machagi maithong yenglaga wanganglai Bema atai karisu natene nangi service ki khak sum khanduna leiba yaba natena yum panba haibasisu tawdaba yadabani ni Bema Thoibi mapagi wa aduda thoina pukning lupludi mahaki tawgadaba mathau watli amadi Loyagasu nongmata yum kai panbagi wari sanakhidri Thoibi Loya natana kanagumba amattaga pau phauna zabanupi nate adubu mapana hairakliba wa adu matang matamdi chap charabani masamatik charabani qualified oirabani adubu Loya nadi karisu kangthoraktaba maramna nupi manadi karamna hudokdugani Thoibi khaliba wakhal adugi ona tainaba paukham pirei wa adu thaidoknabagi mawongda Babung ithante yam leningabo Ihe ipagi Bema nangi marei se kamai tawne Babung matang matam chana isagi pangthokadawi thau pangthokani Babung nungai na bataw hanabiyo Thoibi wahai khara se hairamduna mahaki kada karai Thoibi Loya adu line da leiriba maramna mapagi nakta kuina famduna leithokningludri karigi Loyana Thoibi da piriba matam asi yamna teli atenba matam adubu Thoibi lemna manghanjaningdi mapadagi Loyana hena lumkhraba haibadudi nati chang onba maksu nati mapabusu lumna lauribani adubu matang adudadi nungsiba mahakda matam kitangdi hena piningluri Thoibi phone aduda kauzarei ta Loya kumlakte iruzaba loidriba haibadu oiramali Thoibi mobile aduda haifet yengja momo nokli Barun su halakbagi makutta kari no khara su pairei Barun Babung medambu pothari bro ngakna saknabaga yakidabani Babung boy hoi su halani na haire se babung nanga sahaba bougainvillea chardo leirabani Wahai duda sarachu harauna phamlambadagi haugalai Ha farida
ꯏꯄꯥꯅꯒ ꯆꯠꯊꯣꯛꯇ꯭ꯔꯦ ꯀꯗꯥꯏ ꯀꯗꯥꯏ ꯂꯩꯀꯣꯟꯗ ꯊꯥꯖꯤꯜꯂꯨꯔꯁꯤ ꯂꯥꯛꯑꯣ ꯕꯔꯨꯟ ꯔꯦꯛꯁꯇ ꯑꯣꯟꯖꯤꯜꯂꯛꯏ ꯅꯪ ꯂꯥꯏꯒꯤ ꯍꯩꯔꯨꯛ ꯁꯦꯝꯂꯝꯃꯨ ꯃꯦꯗꯥꯝ ꯀꯨꯝꯊꯔꯛꯑꯗꯤ ꯈꯣꯟꯊꯤ ꯁꯣꯏ ꯆꯥꯔꯅꯤ ꯔꯤꯍꯥꯟꯗꯣ ꯒꯥꯔꯤ ꯆꯥꯝꯍꯧꯗꯦ ꯇꯧꯍꯧꯕꯅꯤ ꯍꯣꯏ ꯁꯔꯠ ꯑꯃꯗꯤ ꯕꯔꯨꯟ ꯂꯩ ꯆꯥꯔ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯀꯣꯟꯂꯣꯝꯗ ꯂꯥꯛꯏ ꯁꯔꯠ ꯉꯥꯏꯍꯥꯛꯇꯤ ꯂꯩ ꯑꯗꯨ ꯀꯔꯥꯏꯗ ꯊꯥꯁꯤꯒꯦ ꯍꯥꯏꯅ ꯌꯦꯡꯂꯤ ꯂꯩꯃꯛꯇꯅ ꯊꯥꯐꯝ ꯐꯥꯎꯕ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅ ꯂꯩꯗ ꯉꯥꯎꯏ ꯈꯪꯖꯕ ꯃꯄꯥ ꯑꯣꯏꯕꯅ ꯂꯩꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯇꯥꯏꯜꯁ ꯃꯥꯔꯕꯜ ꯉꯥꯛꯇꯅ ꯉꯥꯏꯔꯕ ꯃꯪꯒꯣꯜꯗꯨꯗ ꯐꯥꯎꯕꯗ ꯂꯩ ꯊꯥꯔꯒꯦ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ ꯍꯩ ꯕꯔꯨꯟ ꯁ꯭ꯋꯥꯏꯗꯅ ꯐꯒꯗ꯭ꯔꯅꯦ ꯕꯔꯨꯟꯁꯨ ꯃꯥꯅ ꯂꯩꯔꯛꯂꯤꯕ ꯂꯩ ꯆꯥꯔꯗꯨ ꯃꯍꯥꯛꯀꯤ ꯃꯦꯗꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕ ꯂꯩ ꯃꯈꯜꯅꯤ ꯈꯪꯂꯤꯕꯅꯤ ꯑꯗꯨꯅ ꯄꯥꯎꯈꯨꯝꯁꯨ ꯑꯁꯨꯝꯅ ꯄꯤꯔꯛꯏ ꯄꯥꯕꯨꯡ ꯃꯦꯗꯥꯝꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯀꯥꯖꯕꯁꯨ ꯌꯥꯕ ꯁ꯭ꯋꯥꯏꯗꯅ ꯐꯔꯣꯏꯗ꯭ꯔꯥ ꯁꯔꯠꯁꯨ ꯕꯔꯨꯟꯅ ꯍꯥꯏꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯍꯣꯏꯅꯦ ꯁ꯭ꯋꯥꯏꯗꯅ ꯐꯔꯅꯤ ꯅꯪ ꯃꯦꯗꯥꯝꯅꯅꯦ ꯃꯁꯤꯒꯤ ꯂꯩꯁꯤ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯍꯌꯦꯡ ꯀꯨꯟꯗꯣꯒꯤ ꯃꯍꯨꯠꯇ ꯁꯤ ꯑꯣꯏꯅ ꯂꯦꯡꯒꯦ ꯍꯥꯏꯔꯛꯀꯅꯤꯀꯣ ꯄꯥꯕꯨꯡ ꯍꯣꯏꯅꯦ ꯅꯣꯏ ꯃꯦꯗꯥꯝꯒꯤ ꯃꯤꯍꯨꯟꯗꯨꯗ ꯊꯥꯔꯒꯨꯝꯁꯤꯔꯥ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯁꯣꯝꯗ ꯊꯣꯏꯕꯤ ꯐꯣꯟ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯀꯧꯔꯛꯏ ꯇꯥ ꯍꯟꯗꯛꯃꯨꯛꯇꯤ ꯂꯣꯌꯥ ꯂꯣꯏꯔꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ ꯊꯣꯏꯕꯤꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯂꯥꯞꯅ ꯈꯨꯝꯂꯛꯄꯒꯤ ꯃꯑꯣꯡꯗ ꯈꯨꯝꯂꯛꯏ ꯍꯥꯎ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯊꯣꯏꯕꯤꯁꯨ ꯑꯣꯏꯅꯅ ꯈꯨꯝꯂꯛꯏ ꯐꯝꯃꯤꯕ ꯑꯣ ꯑꯗꯣ ꯅꯪꯕꯨ ꯀꯗꯥꯏ ꯀꯗꯥꯏ ꯆꯠꯂꯨꯔꯕ ꯊꯕꯛ ꯀꯩ ꯊꯕꯛ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯦ ꯊꯣꯏꯕꯤꯕꯨ ꯂꯣꯌꯥꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯗ ꯂꯣꯏꯅꯕꯒꯨꯝꯅ ꯂꯣꯏꯅꯕꯅꯤ ꯇꯁꯦꯡꯅ ꯂꯣꯌꯥꯅ ꯊꯣꯏꯕꯤꯗꯒꯤ ꯆꯍꯤ 6-7 ꯍꯜꯂꯤꯕꯅꯤ ꯑꯗꯨꯅꯁꯨ ꯑꯣꯏꯕ ꯇꯥꯏ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯤꯕ ꯊꯣꯏꯕꯤꯁꯨ ꯂꯣꯌꯥꯅ ꯂꯣꯏꯅꯖꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯃꯁꯥꯗ ꯑꯄꯦꯟꯕ ꯐꯥꯎꯕꯅ ꯃꯅꯥꯛꯇꯗ ꯂꯩꯅꯤꯡꯂꯤꯕꯅꯤ ꯅꯣꯡꯃꯇ ꯊꯣꯏꯕꯤ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯀꯔꯤ ꯁꯤꯟꯐꯝ ꯄꯥꯏꯔꯤ ꯅꯣꯡꯃꯇ ꯍꯪꯂꯨꯗꯦ ꯍꯪꯕꯒꯤ ꯃꯇꯝꯁꯨ ꯂꯩꯇꯦ ꯅꯨꯃꯤꯗꯥꯡ ꯅꯠꯇꯅ ꯀꯣꯜ ꯐꯖꯅ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕ ꯅꯠꯇꯦ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯑꯗꯨꯅ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯐꯅ ꯆꯤꯜꯂꯕꯁꯨ ꯂꯣꯌꯥꯅꯕꯨ ꯀꯣꯜ ꯇꯧꯔꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯑꯔꯨꯕ ꯊꯕꯛ ꯐꯥꯎꯕ ꯍꯨꯟꯗꯣꯛꯇꯨꯅ ꯆꯤꯟꯗꯕ ꯁꯥꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯉꯝꯕꯤꯅꯤ ꯑꯗꯨꯕꯨ ꯂꯣꯌꯥꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯆꯍꯤ ꯈꯔ ꯍꯦꯟꯕꯗꯨꯅꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯃꯔꯝ ꯂꯩꯕꯅꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯑꯃꯨꯛ ꯊꯣꯏꯕꯤꯗ ꯑꯦꯇꯦꯟꯁꯟ ꯄꯤꯗꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯃꯨꯛꯇꯤ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯃꯜꯂꯨꯕꯅꯔꯥ ꯊꯥꯖꯕ ꯍꯦꯜꯂꯨꯕꯅꯔꯥ ꯑꯄꯥꯝꯕ ꯍꯦꯟꯃꯟꯈꯤꯕꯅꯔꯥ ꯐꯠꯇꯕ ꯄꯣꯠ ꯐꯥꯎꯕꯗ ꯑꯐꯕ ꯑꯣꯜꯍꯟꯕ ꯉꯝꯍꯟꯈ꯭ꯔꯦ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯣꯌꯥꯗ ꯂꯨꯞꯈ꯭ꯔꯦ ꯑꯁꯥꯎꯕ ꯍꯥꯏꯕꯗꯨꯁꯨ ꯂꯣꯌꯥꯒꯤ ꯃꯐꯝꯗꯗꯤ ꯃꯥꯡꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯄꯦꯟꯗꯕ ꯑꯣꯏꯅꯔꯞ ꯇꯧꯅ ꯁꯥꯎꯕ ꯋꯥꯔꯧꯕ ꯅꯠꯇꯅ ꯑꯑꯣꯏ ꯇꯥꯅ ꯅꯣꯡꯃꯇ ꯊꯣꯏꯕꯤ ꯁꯥꯎꯕ ꯂꯣꯌꯥꯅꯁꯨ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯊꯣꯏꯕꯤꯁꯨ ꯑꯣꯏꯅꯔꯞ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯌꯥꯔꯦ ꯉꯥꯏꯍꯥꯛꯇ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯂꯣꯏꯗꯕꯅꯤ ꯊꯕꯛꯀꯤ ꯑꯃꯨꯛ ꯍꯧꯔꯛꯏ ꯊꯣꯏꯕꯤꯅ ꯑꯣꯏꯅꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯂꯣꯌꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ ꯍꯣꯏꯕ ꯍꯪꯉꯔꯣꯏꯕ ꯑꯗꯣ ꯗꯥꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯖꯥꯅꯤ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯥ ꯍꯧꯗꯦꯃꯤ ꯊꯣꯏꯕꯤ ꯅꯪꯕꯣ ꯑꯗꯣ ꯉꯁꯥꯏꯀꯣ ꯁ꯭ꯀꯨꯜꯗꯅꯦ ꯁꯥꯇ꯭ꯔꯤ ꯑꯃꯅꯅꯦ ꯁꯥꯔ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯌꯦ ꯑꯣ ꯑꯗꯨꯔ ꯋꯥꯔꯤꯁꯦ ꯍꯩꯃꯥ ꯇꯥꯈꯣꯃꯤ ꯅꯪꯕꯣ ꯑꯗ ꯑꯩꯅ ꯍꯥꯏꯔꯣꯅ ꯍꯥꯏꯕ ꯁꯥꯔ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯣꯌꯦ ꯀꯔꯝꯕ ꯂꯥꯏꯕꯛꯇ ꯍꯥꯞꯄꯤꯅꯣ ꯊꯣꯏꯕꯤ ꯅꯪ ꯁꯤꯗꯤꯕ ꯃꯤ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄꯩꯅꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤ ꯑꯩ ꯅꯨꯄꯥꯁꯤꯗꯕꯨ ꯂꯣꯌꯥ ꯊꯣꯏꯕꯤꯒꯤ ꯑꯣꯏꯅꯔꯞ ꯇꯧꯕ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯊꯣꯏꯕꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯏꯅ ꯇꯧꯔꯛꯀꯦ ꯍꯧꯔꯛꯑꯦ ꯇꯣ ꯁꯨꯝ ꯌꯦꯡꯅꯔꯅꯤ ꯑꯗꯒꯤ ꯇꯨꯝꯃꯒꯦ ꯍꯥꯏꯔꯛꯑꯅꯤ ꯍꯥꯏꯔꯣꯏꯕ ꯗꯗꯥ ꯍꯥꯏꯔꯣꯏꯕ ꯋꯥꯅ ꯍꯜꯂꯛꯄꯒꯤ ꯑꯩꯒꯤ ꯊꯣꯏꯕꯤꯒꯤ ꯃꯁꯛꯇꯣ ꯎꯅꯤꯡꯕꯒꯤꯅꯦꯕ ꯍꯣꯏ ꯇꯧꯔꯛꯑꯣ ꯂꯣꯌꯥ ꯊꯣꯏꯕꯤꯕꯨ ꯎꯕꯗ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯆ ꯅꯨꯡꯁꯤꯅ ꯄꯄꯤ ꯇꯧꯔꯛꯏ ꯏꯁ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯀꯩꯗꯧ ꯏꯀꯥꯏꯗꯣꯏꯕ ꯑꯩꯒꯤ ꯅꯨꯄꯤꯗꯕꯣ ꯌꯥꯔꯦꯕꯨ ꯈꯗ꯭ꯔꯛꯀꯗꯣ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯑꯅꯨ ꯐꯖꯅ ꯂꯩꯌꯣꯕ ꯄꯦꯟꯅ ꯑꯝꯇ ꯌꯦꯡꯖꯒꯦꯕ ꯑꯗꯨꯃꯥꯏ ꯌꯦꯡꯉꯛꯀꯅꯣꯕ ꯌꯦꯡꯕ ꯉꯝꯗꯦꯕ ꯑꯩ ꯏꯁ ꯀꯩꯒꯤ
Loya serious ta na mukhairai. Thoibi, tension mayam se dada kok yam sai school gi kai gi. Kaidau sa de ba? 10 thadauba 12 thadauba ngang sing se sigi. Nang na thadiro, nang na kok sabiri se. Adui nataba mahak wangnaba school gi mingchat puraknaba. Adudabu kai kok saningai lege haise. Hauzik tawnariba sing ase paisa gi lani Thoibi. Adui wari do loisilagir da. Nangi na sagi tawfam thokpa na thawdo adu khaktang taw. Ahen badi nang na yawfam thokti. Hoiba khangiba dadasu adu oirasu. Kainu adu oirasu bo. Loya thabak ama lakpada easily oina lawba haitaba miyoini. Mahaki school asi Manipuradi maming khwaidagi chatpa parents sing amadi students singna yamna tanaba school ama oibani. Masimakna surrounding da leiriba school khudimakna loyagi school bu yangshinbani. Adubu Thoibi dadi minor problem ni sigumba thabak ase. Loyagi mafam dadi kayamuk yamna luhankre. Loya Thoibi da tablapna hairei. Thoibi dada si uri ebu ngaktang tungge. Potharo. Aisu lagi arti katluge tumba hogalaga call taro ko.